India ki century ama helaba Registration Act 1908 asi Deregistration Bill 2025 na mahut silagani hari. India ki documents ng matang ko sunaba mo the registration tawba yahanaba Ministry of Rural Development ki Land Resource Department na Deregistration Bill 2025 draft bill sample hatkhre bill asana act on the sanaba hauraba di hana leramba Registration Act 1908 ki mahut silagani hari. Act adu India na maning tamdringai amadi pre-constitution law oina immovable property amasung atopa transaction gi registration tawduna lakibane sahi sam helaba act adu anoba di registration bill 2025 na mahut chenba loinana matang chunaba maongda miyang gi khudong sagadaba yengduna online amasung paperless oina sanagani haidi hauzik register tawbada sanariba thosal sing adu center gi asoba thodang yauri maduda financial transaction administrative process amasung legal adjudication amasung technology yauna handak puthoknaba sem sariba draft bill aduna adugumlaba system adu hena khumang sauksin hanba uniform oiba amadi technology kya yauraba registration gi yuk ama ohelagani hairi registration draft bill aduna registration system da matamgo chuna handuna miyang gi khudong sana na bagidamak online amasung paperless system da pangthok naba miyeng thamlei maduna asoiba chumthokpa ngamhanbaga loinana maram chaba amadi matamgo chuna ba registration process oigani amadi socio economic practice amasung technological gi lamda su hena khudong sa Kumang Sauksin Bahelagane, registration officer Singa Asway Angam Tohandabaga Lunana, integrity lena, registration Tobagi Tabak Toram Sing Paikat Bangam Gani Street vendor Masinka Hen Hengalak Lehana Ketri Tamana Pondora Cray, National Highway Sing the Pre Movement Yadabana Maram Oiraga Street vendor Masinka Hen Hengalak Lehana Roadside Vendor Welfare Association Gi President Ketri Tamana Pondora Clay, Wapamasi Association Asigi Kunganipan Suba Foundation Degi Toronga Marilena Pondokibane, Infalgi ZM Hall the Pangtokiba Toram Adu Damahana Makatan High, Iraga Sigi Mamang the Quaraman Ketel. Yaurok More Dimapur Zidi Okrul Singbuda Pot Puraga Chatkiba Halakpada Pot Tiklaga Pusilapagi Tabak Torba Sing Hosukti Satokasin Yadabasina Maram Oiraga Quaraban Kaitel Amadi Atay Kaitel Sing the Sangsalactuna Pot Tiknaba Honaba Street Bender Gimasing Asi Hengalapagi Maram Oiragle IDP Sing Su Street Bender Oina Torakpakia Ama Yauri Street Bender Masing Hengalakpa Asi Apabakudam Nate Kaitel Pambami Masing Hengalabasu Pot Sitpagi Sangdi Ka henna Hantarakre Oiragliba Piva Masida Street Vendors in Gakanaba Yai for Torangi, Oiba Tabak Toronki Alenga, na Paikatpagi Tangai for Dabalay, Maramasina Hiramas Dalenga, na Hendomiyang Sangbiu Haina, Mahana Makata, K. Toramaduda, Manipulengaki, Directorate of Environment and Climate Change, Director Dr. T. Berjakumar, Railway Gi, SP, Toksom, Krishna Tombin, Singomio Kiana, Sarugya Kihari. Culture Haraga Art and Culture Kaktama Uduna Lady Hana Mangisanana Pondorokre. Inat Yokat Apunlup na Sinduna Nasi Maisoning Sing Toram Pang Tokre, Toramadu Yai School the Labor Manipur, Dramatic Union MDU ki hold the Pang Tokibane. Tauramadu the Sarugya Kiba Inat Yokat Apun Luptingi Advisor El Mangisanana, Lamdamas the Lady Bat Tangduletaba Sikara the Oidabaso. Faganhanaba Pandamda Nasigi Maiso Ning Sing Tauramasi Pang Topane, Maiso Ning Sing Tauramasi Yamamaru Eva Toram Amane, Laiway Kraba Maiso Sing Nalamdab Asigidamak, Lauram Liver Todang Sing Adubu Horak Liver Miro Sing Nasud Ning Sing Pum to a Miyama Culture Haraga Art and Culture Kaktama Udu Lady. Culture da tongan bakia amasuledi lamdam ama saukhatba amadi tangdulai taba lamdam ama oihanaba honabada culture ama sange lamdam masi kalu kontraga taruna punna taba lamdam amane hariba kalu sim ase amata oina punsinduna lamdam asi saukhatba tangdulai taba lamdam ama oihanaba honamina si haike ngasigi thoramadu da ahal oiraba maisau ahal singda Saisu Singyan Toki Thoramadu the former chairperson MSSWBRK Nayan Sana Devi National Human Rights Justice Commission Manipur State ki President Dr. Butterson Sahonau UKL MDU ki President Kesoram Khabara Singba Sharugya ki Hari Indigo Dosa crore 22.20 penalty Tihan Gadauri Hari Mamang Sahi December Thada Masing Yamlaba Indigo ki flight ki delay Tahonduna Miyam ki Satok Sachin the Yamna Sauna Akaiba Nagan Kibagi Damak Directorate General of Civil Aviation Nagara Airline Aseda Penalty Oina Lupa crore 22.20 Tinaba Kanghan Kray
loinana aviation regulator gi maikaidagi sumamang thada soikiba sigidamak airline asigi senior management busu warning tawkhre panba yabdi mamang thagi tang ahumdagi na mga phawbagi marakta Indigo airline na masagi flight listing ani ga chawnga somna taret cancel tawkhiba ka loinana atopa flight listing amaga chanipan yankhani thoi amana delay tawhan khibadagi leba asigi passenger lak ahumgi mathakta awaba amadi khudong chadaba mayong hankhibane airline asida Tihan gadoliba fine asigi manungchana civil aviation recruitment ki sana kangon kia in khidabagi damak one time systematic penalty oina lupa crore 1.80 ki sanpham yauri masigi mathakta reverse FDTL flight DUT time limitation ki sana kanglon in khidabagi damak numit homphugani pangi oina nomada lupa lakh kunthra thihanduna punna lupa crore 20.40 ki sanpham yauri haide ngamkhai ngak liba security force na mathauda mapuning sangdabadagi hodrong hore haina thamlakhrei India government na Chandel district ki manung chanba Indo Myanmar border ki pillar number 62 maya da kharaba border fencing ki sarukhara lamhen to henma kuki jogi meyo singna kakthatuna in thuram ki ba sing ngamkhai ngak senbagi mathau tawriba security force na Mathauda mapuning sangdre maming tagi oina ngamkhai ngak senbagi thawong sa thabadagi khariba border fencing kakthatuna in thuba ngamlakhibani mamang sei 2025 ki December 4 da su hariba mapham asimaki border pillar 67 parengi marakta meter 100 to 150 rom sangba border fencing in thuramba laikhrabani ngamkhai ngak seleba security force na mathauda mapuning sangdaba amade intelligence fail oibadagi lamhen to henba singna border fencing ge khai thugaibagi thabak sa thabada thengba amadi janaba sing phagatuna cherak piba ngamdaba masimakna illegal immigrants in Kuki jogi khulai paiba larhauba yauna mioi kya ising isaugumna ngamkhai lansin bangam lakibani thodo asigi matung December 18 da India Border Management Secretary Dr. Rajendra Kumar na Manipur da laktuna mathangi numit December 10 amasung 13 da Indo Myanmar border gi tongan mafam singda sambal khaba gi thabak sa thariba sing hakthengna na yengsinba laikrai loinana border fencing khaba gi thabak sa thariba BRO gi kangbu singda ayat apan laitana thabak shuba yana ba 17 AR kangbu ngak sen bagi thabak pai khalibane border fencing kattatuna inthuram ki bama pham adu Chandel district ki manung sanba Molsam police station ki new sontar area dani thodo asigi matang da police na case ama lokhale haiba natana chena ba mioi amata phagat pangam dana leiriba se laibak thibane Ministry of Home Affairs na Indo Myanmar border fencing khaba gi thabak mapung phana pai khatna ba kanamo ogda Honarabasu Myanmar romdagi huran lonada changsilakpa sakhangdaba lamhen tu hen basingna toina yekhai thugaiba thokliba sina ngamkhai sambal khabagi thabak chathariba si kabui kaiwaiba naning nama hodrong ho haibaduga pangkhangnare border ngak senbagi mathau pangthokliba security personnel singna ngamkhai gi sambal khaba amadi ngamkhai lana changsilakpa sing ngak senba ngamdrei masimak na ngamkhai lana changsilakiba illegal immigrants in Kuki jo narco terrorist singna Manipur gi singi tongan mafam singda khunda leita senba popi thaba drug lalonba amadi umang sing paktakna kokthokna anoba khulsing semgatuna Neo-colonialism sathaduna yelomi meitai singge mathakta landaba ngamlakhibane ngamkhai ngak senbagi thabak tawriba security person singna landarakhiba singmayok naduna thengnabagi mohon makhoiga punna lemin chaminaba amadi punna thabak satharakibadagi wathoke warasin porakpa ngamdanabagi maram oiraklibra haibagi asokba wahang leitaba nate India government ngamkhai sambal khaba ngak senba amadi lokana changsilakpa mitop sit thengnaba thamliba security force singna mathauda mapungning sangbagi mahut illegal immigrants singna marup oiduna lengbon naduna setminari makhai ngamkhai sambal yekhai thugaiba amadi mitop sing sanglakpa thengba ngamdabadagi loi khamnaidaba setheng singmayongna khigani hairi Border security, internal security, Manipur ke Semelon ki phibam ka hena soksi lagle haina Christopher da phongto khrei Indo Myanmar border paring da khari bagam khai sambal ama ata thohalambagi matang da nungnang ba phongto aduna All India Congress Committee AICC ki secretary amasung party asigi Manipur in charge oiriba Christopher Telak na hai khrei madudi haukiba sahi mangarom center na Manipur ki matang da mathau masak khangna thabak tawba ngamdrai Imphal International Airport da thunglabaga paumi sing da bahang na hai ki border security internal security amasung Manipur ki Semelon ki phibam ka hena soksi laklei security ki phibam nongma gi soksi lakpaga loinana ngamkhai da mathau ta ba section thorang lokhatpa ngamdrai
ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯁꯦꯛꯁꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯕ ꯉꯝꯈꯩꯗ ꯈꯥꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯁꯤꯗꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ US military Syriada al-Qaeda mari lenaba lusungba hatkhre hari mamang thada ambush tawduna American ahum hatkibagi laman khumba oina Syriada US military na nongthaktagi attack sathaduna al-Qaeda mari lenaba lusungba ama hatkhre hiramasiga matangda US Central Command na haikibada awang noksuk thangba Syriada ahumlak suba oina nongthaktagi attack sathabada Bilal Hassan al-Zasim kawba al-Qaeda ge mari lenaba yamna maru oiba misa ama Rehaba Sabsana Kangwangam Lay. Haribamio say ISIS Kamari Linabaga Lunana December Tarahumda Syria ki Palmyra ambush tawduna US ki service member ani amasung American interpreter ama hatkibada hakthengna senaba mioine America ki mayakta satharakpa attack khudimaki sabsaba laman khumgani haina Secretary of War Tek Hek said na phongdokhe laikidraba al-Zasim hariba mioi asi terrorism gi thabak thoram da ningthina khang hairaba amasung America gi mathakta attack sa thabada hakthengna na senaba mioi ni hairi